Manipurgi Thokliba Erang Ashigi Waroisin ama Puraknaba damak Ministry of Home Affairs ki meeting makada Maitei amadi kuki anigi marakta ngarang wari sanakiba aduda Center lengakna Wapham taruk Pukhatlakkhre adumakpu kuki CSO singna yaningdaba ulakkibabu Center na apenba oikidre Pung mga rom chupna wari sanakiba aduda Maitei CSO sing oina amuko amadi folk simihut taruk na sarugyaki Kuki CSO Singi Oina Kuki Jo Council, Jomi Council Amadi Mar in Pigi Mute Mapanda Sarugyaki, MHA Gi Maike official Ahumsu Sarugyaki, Wadi Sanabadu da MHA Gi Maike Gi Manipurgi Erang Bu Hanagi Fibam da Hanjilakna Bagi Damag, Wapham Taruk Pukhatlakkhre, Wapham Singadudi Kuki Amadi Maite Gi Kanglof Animakna, Nakal Animaki Oina, Hingsagi Tavag Chataba Lepa, Karigumba Chatarak Labadi, Akanba Action Lokhatpa, Governor Ajay Kumar Valana Chingi Amadi Tampagi Mafam Singdagi, Nongmai Sing surrender Taraknaba Thamba Wapham Sawatpa, National Highway Singda Satok Sasin Tawada Ayat Apan Pidaba, Relief Camp Singda Leriba, Sing Masamasagi Mayumda Hanjin Hannaba Kongtang Paikatpa, Security Force Singi Akanba Section Tarang Lokhatpa, Erang Namaram Oraga Sakat Tarangi Tavak Sing, Paikat Haudaba, Puraknaba Honaduna, Governor da Taksinba, Aroibada, Karigumba Erang Amuk Thokliba, MHA Gapuna Faminaduna Wari Saduna, Waroisin Purakpa Asina Chingbani, Adubu Kuki CSO Singi Maike Nomai Kapale Pamadi National Highway Satok Sasin Taunaba Haibu Wapham da Yaningdaba Ulaki Hari, Asidanatana Nona separate administration ki demand Pukhatlakkhre Hari, Makoigi Wapham Aduda MHA na Apenba Oikidre Hari, Maitei CSO Singi Maike Wapham Singadu Ayaba Uttuna, NRC Chana Handuna Lokhat Bayaba Tabak Thoram Sing Lokhatuna, Yelhomi Sing Kalhanning Bagi Apamba Fongduki Hari.